आकाशवाणी इम्फाल निंगथौखोंजम सुनीना पाउ पाजरी अहानबदा मरुओइबा पाउ मणिपुर कोविड-19 पॉजिटिव ओइबा मियोय लिसिंग मरी सात्रेट हुम्बुद्रा मरी नाबा फखरे नाबा फबगी चांगसादा हुम्बुद्रा निथोय दशमिक अनि अहुम यौरे असम नौना मियोय लिसिंग अहुम यांखै मरी पॉजिटिव ओइखिबगा लोइनना राज्यदुदा पॉजिटिव ओइबा मसिंग लाख अमा लिसिंग 19,993 सुरे प्रधानमंत्री ना हाइरे लेबाक असिगी सेल थुंगी लमदा अवोनबा पोरकनबा होटनबदा आत्मनिर्भर भारतना अचौबा थौदांग लौरी अमसुंग हक्सेल मंत्रालयना हाइरे मालेमगी ओइना मी लाख 10 गी मनुंगदा कोविड-19 नाबा मसिंग ख्वाइदिगी हंथबा लेबाक भारतना ओइरी मणिपुर कोविड-19 दगी नाबा फबगी चांगसादा हुम्बुद्रानी थोय दशमिक अनि हुम यौरे पुन्ना पॉजिटिव ओइबा मसिंग लिसिंग तरुक सात्रुक सुपना मापन दगी लिसिंग मरी चाट्रेट हुम्बुद्रा मरी नाबा फखरे एक्टिव केस मियोय लिसिंग अमा सनिपान सुमना अहुम लेरी मणिपुर दंगरांग कोविड-19 पॉजिटिव ओइबा मियोय अहुम लेखिदबगा लोइनना हौजिक फावदा लाइचित असिना सिबा मिगी मसिंग 19 सुरे हक्सेल विभागना थोकपा चेरोल अमना हाय लेखिदबा मियोय सिंग अदु नुपा ngaktani amasung makhoi sing adu Bishnupur Thoubal amasung Imphal East जिला सिंगदगिनी चेरोल अदुना हाय हाइबा मतमसिदा मियोय चामा सुमना अनि कोविड-19 पॉजिटिव ओइबा थेंगकी मसिगी मनुंगदा मियोय हुम्बुद्रा मंगाना मिचमनी अदुगा 19 ना पैरामिलिटरी फोर्स दगिनी राज्य सिदा हौजिक अपुनबा पॉजिटिव केस लिसिंग तरुक चात्रुक सुमना मापन लेरी मसिगी मनुंगदा एक्टिव केस ना लिसिंग अमा चनिपान सुमना अहुमनी पॉजिटिव ओइरबा सिंग अदु इम्फाल वेस्ट जिला दगी 13 इम्फाल ईस्ट दगी 13 थौबाल दगी 10 टेंगनोपुल दगी 13 नि हाइरे असम दंगरांग कोविड-19 गी सैंपल लिसिंग निफुनिपान सनिपान निफु तरुक टेस्ट तौबदा नौना मियोय लिसिंग अहुम यांखै मरी कोविड-19 पॉजिटिव ओइबा थेंगरे मसी थारगा पुन्ना कोविड-19 पॉजिटिव ओइबा मसिंग लाख अमा लिसिंग 19,993 सुरे मियोय लिसिंग मरफुदरा चात्रुक मरफुतरेट नाबा फदुना डिस्चार्ज तौखरे मियोय लिसिंग 19 चहुम सुमना अहुमना हौजिक एक्टिव केस ते लेरी लाइचेट असिदा मियोय चहुम 19 लेखिदरे ngarang nauna positive oikipasing adugi manungda kamruptagi miyoi 795 dibrugarhdagi sama marfudrani pan kasardagi sama marfudrani thoi amasung hozaidagi miyoi sama humudra taruk positive oiki Nagaland COVID-19 laichetagi naba farakpagi chang hengalaktuna sada marfu mathoi dasmik manga shino yaure masi lebagasigi apunba COVID-19 positive oibadagi phabagi chang hele ngarang khaktada rajyatuda COVID-19 naba mioi chama suna ama naba phaki masi tharga naba phaki ba masing lising ahum chahum taramari shure maraga sida COVID-19 positive oiba mioi ni phumapan nauna thengnare hairi makoi sing adu Dimapur masung Kohima dagini kunmari aduga mak amana mol jila dagini hairi haujik rajyatuda mioi chatret kunthani thoi active case ta layingli haujik phawada COVID-19 na sikhiba migi masing yamdrabada nipan sure Meghaloi dangarang nauna COVID-19 naba mioi sama sumna mapan thengnare masi tharaga mioi lising ama sani kun active case ta leiri mioi humudra manga naba phakibaga loinana rajyatuda naba phakiba masing lising ama chahum marfudra humdoi shure Rajya gi Haksel Bibaki Director Dr. Amanwar Nahai nauna mioi chama sumna mapan positive oikiba adugi manungda East Khasi Hill Zilla dagi mioi humbudra nipan yauri mangna hai hauzik phawbada tongan ba hospital da mioi humpu mapan layangbugi thabak chathari maragachida Riboy jila dagi sahi yankhai mapan surabi nupi ama COVID-19 laichata laikidre Assam Vidhan Sabha na Moran matak amasung Kosras Bangsi Kanglup ki tongan ba autonomous council semnabagi bill ahum ngarang pass tawkhre sayesigi March tha da pangthoki ba budget mifamda Moran autonomous council bill lising ani kun amasung Kamatapur autonomous council bill lising ani kun Mas kun marida sabha da bill singatu puthoki Moran amasung matak kamari lainaba bill sing sabhadi yenaba laitana pass tawki adubu Coast Rajbangsi Autonomous Council Bill lising ani kundi sarkarna semdok semjin khara tawki Meghaloi Vidhan Sabha gi nauna saba building kaya yamna kumang chawsilabagi haibadu Mukhyamantri Kornat ke sangmana ngarang yengsinkhre hariba anawa building singasi mathang chahigi March phawda loisinabagi pandam thamli New Shillongi Mangdiang Diang da nauna sagaliba Vidhan Sabha gi building gi thabagadu yengsilaba tungda video conferencing gi kuthang da sri sangmana hai building asigi sengot sagatbagi thabak ayamba loisilakle masigi awatpa thabak tha nipan gi manungda loisilagani
Assam the National Registers of Citizen NRC gi nauna verification tawbagi thabak athuba matamda paikhat pinaba Assam sarkarna Supreme Court appeal tawkre. Akashbani da wangangbagi thawramada Mukhya Mantri Sarbananda Sonowal na hai NRC gi list yabu yaraba lebak asigi nagrik singbu yahon bahaibasi yamnak tangai phadaba amani adubu aina yadaba nagrik sing di hariba list asida yahon da bahaibasi yamnak tangai phadabani. Mang hai NRC gi thabak thawramda mayek sengdaba yarulabadi madu Supreme Court yengsin batangai phade. Sri Sonowal na hai awang numpuk lamdambu chakhot hanabagi matangda Pradhan Mantri Narendra Modi na akhanan rakhotliba chakhot thorangi thabak sing mapung phan gi hairabadi lamdam asomgi rajya sing na amat oina satminaba tai mang na hai lamdam asomgi sel thumgi phibam phaganhanabu honabada ek is policy na achauba thodang lawri tabiriba pawasi Akashbani Imphal dagini. Pradhan Mantri Narendra Modi na hairi Malim gi oina Bharat ki sel thumgi lamda awon porang na honabada Atmanirbhar Bharat na achauba thodang lawri mang na hai lebak asina awon porang na honabada malim gi thak ta polam kaya saduna puthok patangai phade. US India Strategic Partnership Forum da wangang bada Sri Modi na hai Bharat na matam gi wakhalon kaya puthok malembu apaba khongthang amada changchin na honari. Pradhan Mantri na hai Malem da hojik mayuk nariba COVID-19 ni phibam asina miyam da anaubu wakhalon ma puthok sakhot maikai da changchin na honari. Bharat chu hiram asida khumang yang na changchiliba lebak amani mang na hai lebak asina digital gi ihog da khumang yang na changchin duna National Digital Health Mission sagat pangam le. Lebak asida COVID-19 laichet manungda lebak asigi nagrik million chani panda kanaba kaya Atmanirbhar Bharat ki khutang da pire. Thaurang asigi makha da lairaba singbu anoba thauna haptuna maromdom lepchenaba thaurang kaya paikhat pangam le. Lebak asigi nagrik million chani panda lemna jinjak phangan kre miyam gi haksel gi lamda lokhatpa khongthang ama oina miyam tinba mafamda social distancing ngakpa amasung face mask sizinaba malimgi lebak singi manungda Bharana mangjil thaba lebak ama oiri hainasu Sri Modi na makha taki. Mahatma Gandhi gi wakhalon gi matangda Akashbani gi News Services Division na akhanaba thauram sandokli luna na thamba haibasi shiksha gi maroiba saruk amani haina Mahatma Gandhi na thajai mangna shiksha amasung luna na thamnabagi matang asobo thorang kaya lokhatlami. Mahatma Gandhi na lebak asigi mairui singi tungi khalaga shiksha bu awangba thakta bukhanna bu honaramki. Mahatma Gandhi na haibirami mairui singi tungi khalaga achauba asa thamgadabani mai masing ningkhina tamba masung lebak asibu luna nan thamba haibasi Gandhi na khanjaramba manglan amani. Amaromda Ek Bharat Shrestha Bharat ki thoromgi sarukama oina tongan ba rajya sing amasung union territory singi leijariba kala sanskriti ningkhina yokhatpa haibasi yamna takai phadaba amani. Ek Bharat Shrestha Bharat ki sarukama oina Nagpur gi GH Rosni College of Engineering ga Odisha gi CB Raman College of Engineering ga pullaga ngarang thorom kaya pangthokminaki. Thorom asi lebak asigi tongan ba rajya singi mairoi sing amaga ipau phawdok phawjun tawna handuna lebak asigi apunba saktam sagatnabu hotnabani. Masi COVID-19 laichat ki yenglaga matam khara leblubadagi hojik nauna muk paikhatpa horopani. Haksel Mantraloy na hairi malim gi oina mi lak tara gi manungda COVID-19 naba masing khwaidagi hantaba lebak Bharat oiri Nai Delhi da ngarang pongmi singa unabada Health Secretary Rajesh Bhushan na hai malim gi oina miyoi lak tara gi manungda laina asi nabagi masing lising ahum chahum yankhai mapun oibagi manungda Bharat ki oinadi miyoi lising ani chatret marfudrani thoikhak oiri mi sibagi changsu lebak asina khwaidagi nemba changda lairi. Malim gi oina miyoi lak tara gi manungda sibagi chang sama 13 oibada sumnagi nifu mapan khak oiri. Hawjik phawda lebak asida nongma khaktada miyoi lising humpu nipan changa marfu mari naba phanduna nongmada khwaidagi yamna laina asigi naba phanbagi anoba record thamkhre. Laina asigi naba phabagi changsada humbudra tare dasmik shinoma pan yaure. Hawjik phawda miyoi lakun mapan lising humbudra naba phankhre masi laina asna nariba masingdagi saruk ahum makhai helabani. Hawjik phawda sample koti mari makhai test tawkhre. Aroibada maroiba paw amukhana Manipur da COVID-19 positive oiba miyoi lising mari satret humbudra mari naba phakre naba phabagi changsada humbudra ni thoi dasmik ani ahum yaure. Assam da nauna miyoi lising ahum yankhai mari positive oikibaga loinana rajya duda positive oiba masing lak ama lising 19,913 shure. Pradhan Mantri na hairi lebak asigi sel thumgi lamda awonba poraknaba hotnabada Atmanirbhar Bharat na achauba thodang lawri amasung Haksel Mantraloy na hairi malim gi oina mi lak tara gi manungda COVID-19 naba
ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯂꯩꯕꯥꯛ ꯚꯥꯔꯠꯅ ꯑꯣꯏꯔꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫